ꯍꯧꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Prime Minister Modi na Madurai da lupa crore 4,300 Puducherry da crore 2,400 ki project sing sangakhre Court na mara leite haina lauthokraba Arvind Kejriwal Jantar Mantar da rally pangthoktuna Modi Amit Shah da singnakhre Hauzik Iran da oiriba PEBEM asina maram oiduna Indian Airlines ki international flight 350 rom cancel tawkhre Maharashtra ke Nagpur da Nongmai Maru Safam factory ama pokhaibada miyoi 15 sikre 19 na asok apan nangkhre Amadi Hauziki Matamda Miyam na Mathau Tariba se Tangdu Leitabani Lan Nate Haina Congress Luchingbi Priyanka na Phongdokre Khurumjari Mami TV na sandokjaba national amadi international news midyeng tabiri bapumna makpu RIYA PEBEM na khurumjari pau sandokna pijari Prime Minister Narendra Modi na Tamil Nadu gi Madurai da lupa crore 4,300 henbagi infrastructure project khara sanga khibaga loinana khara amana urep uyung tamkhre PM Modi na ngarang sangaba amadi urep uyung tambagi thoram aduda wangang laduna haiki project sing ase Tamil Nadu gi development da achowa pandup ama oiragani tourist sing amadi pilgrim sing da yamna khudong chahalagani mafam aduda Amrit Bharat Station Scheme gi makada ahanba redevelop railway station nipansu Modi na sangake PM Modi na Union Territory Puducherry da lupa crore 2,400 henbagi development project sing sangake khara amana urep uyung tamke Delhi excise case ka mari leinana Delhi court na mara leiti haina thadokhraba AAP gi luchingba Delhi gi hanagi CM Arvind Kejriwal na Jantar Mantar da rally ama pangthoktuna Prime Minister Modi amadi Union Home Minister Amit Shah da singna bawafam kaya phongdokre Ngarang pangthokiba rally aduda wangang laduna Arvind Kejriwal na haiki handakta Delhi court na mahakpu mara leite haina lauthokhiba adu yamna itihasik oihaugadawraba thawong amani mahakna court ki wayal adubu thagatpa phongdokhi court ki wayal adubu palladuna mahakna haiki Delhi court na leibak miyangi michangda puwari oiraba wayal ama pikhre aihakna Delhi amadi leibak asigi miyamda nungaiba phongdokpa pami Just aduna akiba amata yaudana thongna fana wayal adu pirakhi haukiba chahi mari rom ase Prime Minister Modi amadi Home Minister Amit Shah na mahaka amadi mahaki party AAP asibu loisinaba lautuna ki Kejriwal haibasi corruption haibani haina makhoina miyam da sandokhi Kejriwal na lupa crore chama lauki haina lana sandokhi adubu just na Modi asi minam bangangle case asi namthakni Kejriwal mara leite haina lauthok khibani haina Arvind Kejriwal na phongdokhi US amadi Israel gi apunba force na Iran da akanba mong da air strike chatharakpadagi West Asia gi air space singda athingba kaya thamlakpadagi Indian Airline gi international flight 350 rom ngasi cancel tawkhre hairi report asigi matung inna yamlaba flight sing ase cancel tawkhibana maram oiraduna leibak asigi achouba city sing oiriba Delhi Mumbai Kolkata amadi Kerala gi airport singda kham thengna khudong chadaba mayoknare Indian Airline ki masing yamlaba international flight sing cancel tawbadana tana Indigo amasung Air India ki flight sing su cancel tawki Delhi airport khaktada paithok paisin tawgadaba flight
चामगी मथक्ता कैंसल तौखी हाइरे मसिगी मनुंगदा फ्लाइट 60 na Delhi dagi West Asia da paigada aduga flight nifu na Delhi International Airport ta thunglagada hairi US amadi Israel gi apunba force na air strike tawduna Iran gi Supreme Leader Ayatollah Ali Khamenei hat khibagi Congress ki General Secretary MP Priyanka Gandhi Vadrana akanba mawongda yaningda ba fongdokre mahakna haiki maning tamba leibak amagi luchingba amabu atamnana target tawduna hat khiba asi tukat chaningai oirba thawong amani thawong asi malem gi mipum khudingmakna condemn tawfam thoi Priyanka Gandhi fongdoki Mahangna makhatana haiki Israel gi Prime Minister Benjamin Netanyahu amadi US ki President Donald Trump ki mangda khudak kunduna nonjakraba Modi na Middle East ta leiriba India macha sing asoi angam yaudana halakpa ngamnaba thabak lokhat piyu haiki haujiki matamda miyamna mathau tariba asi tangdu leitabani kana balaitraba lan nate Middle East ta leiriba micham miyam cheksinna leibinaba Congress luching ba asina appeal tawki Paugi marak thana atemba break amatang lominasi Miyamgi khurung chana bgidama cable wire pusan rabasu Mami TV gi makal matyan kya gi channel amari atop channel kya adom gi mobile phone natragana television de yeng bayar ganai Cable wire tingbagi matau tadraba pung kun gamari chupna yeng bayarba anauba technology asi lafna Manipur gi mapanda leibiriba iresa singnasu line yeng bayar ganai karamna adom gi mobile phone da natragana television da haptana sandok shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawiro matam chupada Mami TV bu support tawbiri basingbu Mami TV na tawbibal khangbu chari Dada Ibe makigano Azab thammo Sigi yumse next time tina check sin na laksilo ka tham khabani ne Dada lang se Juhar habaga amta kitabo Asumna mayam na machal bu ngap shan dugum masigi yumasibu asoya ngan kokada batagi next time tina ngap seli next time ti jawar habati ngap tok na basem bani German technology si na bana concrete ka tok na tina ba matamda babam ng amuk ti na angle adli next TMT strength is in the break ki matung taram na okchari makhata ba pau pijari US amadi Israel gi apunba force na air strike tawbada Iran gi Supreme Leader Ayatollah Ali Khamenei hatkraba matungda madugi paukhum oina Iran da chatharakhiba attack ta US service member ahum hatkre haina ngasi US Central Command na fongdokre US military na fongdoki bawarol amada Iran gi air strike ta US service member ahum lekhidre amasung atopa mangana asok apan nangkre hairi Iran gi akanba attack aduda laikhidraba US service member ahungi maming mathasing haujik fawbagi oina fongdoktri US amadi Israel gi apunnu force na Iran gi mathakta massive operation chathakibagi warol piraduna President Donald Trump na haiki America gi hero singi punsi mangba yai amadi asok apan kaya yaw basu yai masi pumna maklan gi thaudok ni haina Trump na fongdoki US Central Command na Iran gi lan gi jahaz ama US lan mina mangta khankre US na Operation Epic Fury haudokibagi Iran gi jahaz adu Gulf of Oman gi samudrada luphankre hairi Nakal amaromda Iran gi missile na Israel gi city ama oiriba village semester attack chatharakbada miyoi mapan sikre haina leipak adugi medical service na fongdoki US Israel gi apunba force na air strike tawduna Iran gi Supreme Leader Ayatollah Ali Khamenei hatkibagi mayokta ngasi Kashmir yauna India gi tongan mafam singda Shia Muslim singna anti-Israel rally chathakre signa Srinagar gi Ghanta Garda Shia Muslim kayana punduna Khamenei gi picture amadi poster kaya paiduna
amadi Iran gi jati gi firal haiduna anti Israel oiba kholau kaya lauki hairi ningsing bayabadi kumja lising amaga marifuda Srinagar da laktuna Shia Muslim singa waris watai sabada natana afaba mari semkiba Ayatollah Ali Khamenei asi Kashmir gi Shia Muslim singna asuki matik luna khanjaduna lakhiba miyoi amani US amadi Israel da air strike tawbada Khamenei mahaki imung manungal loinana sikre haina Iran gi official singna lauthokibani marak asida Jammu and Kashmir gi Chief Minister Omar Abdullah na hauzik Iran da oirakliba fibam asida thamoi sokna nungaitaba fongdokre loinana community khudingmakna pukning fathana leibinaba appeal tawrakhi Maharashtra gi Nagpur city dagi kilometer 15 rom chatlaga leiba khungang amada leiba nongmai maru safam factory amada pokhaibada yamdrabada miyoi 15 sikre amasung atopa miyoi 19 na chauna asok apan nangkhre hairi thodok asigi matangda police officer singna phongdokhibagi matung inna pokhaibagi thodok aduda ngarang ayuk pung 8 lom tabada thokibani hairi ahanbada nongmai maru safam factory adugi crimping plant area da pokhairaktuna mai chakpa horakhi mai adu mathang chaglaktuna factory adugi tongan ba mafam singda pokhai khi hairi mafam adugi miyoi singna phongdokhibada factory aduda sinmi 35 rom thabak suduna leibani makoina ayuk pung 6 tagi nongmai maru subagi thabak adu haubani maram aduna pokhai bagi thodok adu sinmi ayamba factory manungda leiki haina khunja singna phongdoki local MLA Charan Singh Thakur na thodok adu yamna laibak thibani haina phongdoki nongmai maru sariba factory adu safety gi oiba chatna kanglon sing ngak tabaga loinana sinmi sing adu mathau taba training amata piram de haiki Aroibada maruoiba pau Prime Minister Modi na Madurai da lupa crore lising marigan chambri Puducherry da crore lising aniga chatra ki project sing sangakre Court na maralaiti haina lauthokraba Arvind Kejriwal na Jantar Mantar da rally pangthoktuna Modi Amit Shah da singnakre Hauzik Iran da oiriba fibam asina maram oiduna Indian Airlines ki international flight 350 rom cancel tawkre Maharashtra ki Nagpur da nongmai maru safam factory amad pokhaibada miyoi 15 sikre 19 na asok apan nangkhre amadi hauziki matamda miyamna mathau taribasi tangdu leitabani lan nate congress ki luchingba Priyanka na phongdokre Hauziki oinadi MAMI TV na sandokjaba national amadi international news matang asida loisinjare makha taba pawgidamak miging taduna lebiyu